ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯄꯤꯛꯄ ꯅꯨꯄꯤꯗꯤ ꯑꯋꯥꯡꯕ ꯅꯨꯄꯥꯒꯤꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪ ꯑꯃꯗꯅꯤ, ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯩꯀꯥꯏ ꯑꯃꯗ ꯆꯤꯡꯂꯦꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯁꯛ ꯃꯇꯧꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯕꯇ ꯅꯠꯇꯅ ꯃꯤ ꯄꯥꯔꯞ ꯇꯧꯅ ꯋꯥꯡ ꯆꯥꯎꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯣꯏꯅ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯆꯔꯝꯗꯦ꯫ ꯆꯤꯡꯂꯦꯝꯕꯒꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏ ꯃꯕꯨꯡꯒ ꯃꯃꯥꯒꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯄ ꯏꯉꯥꯎ ꯉꯥꯎꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗꯒꯤ ꯀꯣꯏꯂꯥꯡ ꯂꯥꯡꯏ꯫ ꯃꯥꯅ ꯂꯥꯡꯕ ꯑꯗꯨ ꯏꯃꯨꯡ ꯑꯗꯨ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯆꯟꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨꯒꯤ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ, ꯄꯤꯛꯏꯗꯨꯒ ꯉꯥꯡꯊꯣꯔꯛꯏꯗꯨꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ꯫ ꯊꯥꯆꯧ, ꯅꯪꯅ ꯑꯩ ꯄꯤꯛꯑꯦ ꯁꯨꯝ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ? ꯄꯤꯛꯑꯦꯕꯨ ꯄꯤꯛꯑꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯑꯩ ꯄꯤꯛꯏꯁꯦ ꯏꯃꯥ ꯂꯧꯕꯩꯅꯤ꯫ ꯏꯃꯥꯅ ꯍꯦꯟꯅ ꯋꯥꯡꯉꯤ ꯅꯉꯣꯟꯗꯩꯗꯤ꯫ ꯀꯥꯏꯗ ꯋꯥꯡꯉꯤꯕ? ꯑꯩꯒ ꯆꯞ ꯃꯥꯟꯅꯩꯅ ꯋꯥꯡꯕ꯫ ꯑꯃꯨꯛꯁꯨ ꯃꯃꯥꯗ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯑꯩꯕꯨ ꯄꯤꯛꯄ꯭ꯔꯅꯦ? ꯑꯁꯥ ꯅꯣꯛꯂꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯄꯤꯛꯇꯦꯗ ꯄꯤꯛꯇꯦꯗ ꯏꯆꯥꯁꯤꯗꯤ꯫ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯩꯕꯨ ꯄꯤꯛꯑꯦꯅ ꯍꯥꯏꯔꯤꯁꯦ꯫ ꯅꯕꯨꯡꯅ ꯂꯛꯅꯖꯔꯤꯅꯤꯗ꯫ ꯂꯛꯅꯕ ꯅꯠꯇꯦ, ꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯩꯅꯤ꯫ ꯃꯥꯁꯨ ꯍꯌꯦꯡꯋꯥꯏ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯄꯤꯛꯄ ꯂꯧꯔꯗꯕꯅꯤ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕꯒꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯆꯟꯗ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯌꯨ, ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯪꯅ ꯊꯤꯗꯣꯏꯗꯨ ꯃꯉꯥꯏ꯫ ꯊꯣꯏ ꯁꯥꯎꯅ, ꯇꯥꯆꯧ, ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯔꯦꯝꯅꯔꯛꯀꯅꯨꯀꯣ, ꯑꯩ ꯁꯥꯎꯔꯤꯕꯅꯤ꯫ ꯀꯔꯦꯝꯅꯕ ꯅꯠꯆꯗꯤꯌꯦ, ꯄꯤꯛꯑꯦꯕꯨ ꯄꯤꯛꯑꯦ ꯍꯥꯏꯕꯅꯤ꯫ ꯅꯪꯁꯨ ꯅꯨꯄꯤ ꯑꯄꯤꯛꯄ ꯐꯪꯉꯣ, ꯁꯨ ꯁꯨ ꯁꯨ꯫ ꯅꯪꯒꯤ ꯁꯨ ꯁꯨꯗꯣ ꯑꯩꯉꯣꯟꯗ ꯆꯟꯅꯔꯣꯏ꯫ ꯌꯦꯡꯉꯨ ꯌꯦꯡꯉꯨ, ꯅꯪ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯑꯁꯥꯁꯨ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁ ꯅꯪꯃꯁꯨꯅꯦ, ꯑꯉꯥꯡꯒ ꯈꯤꯠ ꯂꯛꯅꯔꯨꯔꯅꯨ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯆꯜꯁꯦ ꯇꯨꯔꯦꯟꯗꯒꯤ ꯈꯨꯜꯂꯛꯄꯅꯤ ꯅꯠꯇ꯭ꯔꯥ? ꯌꯦꯡꯉꯨꯅꯦ ꯃꯁꯤ, ꯂꯛꯅꯔꯨꯔꯅꯨ ꯍꯥꯏꯗ ꯉꯥꯏꯔꯤ ꯍꯦꯟꯅꯕꯨ ꯂꯛꯅꯩꯅꯦ꯫ ꯊꯣꯏ ꯃꯥꯗꯤ ꯃꯄꯤ ꯇꯥꯈꯩ ꯀꯞꯈꯠꯂꯛꯏ꯫ ꯏꯃꯥ, ꯑꯩ ꯇꯨꯔꯦꯟꯗꯒꯤ ꯈꯨꯜꯂꯛꯄ ꯅꯠꯇꯦꯀꯣ꯫ ꯅꯠꯇꯦ ꯅꯠꯇꯦ, ꯏꯆꯥ ꯊꯣꯏꯕꯤꯕꯨ ꯀꯅꯥꯅ ꯈꯨꯜꯂꯛꯄꯅꯤ ꯍꯥꯏꯔꯤꯅꯣ? ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯍꯧꯖꯤꯛꯇ ꯍꯥꯏ ꯅꯠꯇ꯭ꯔꯥ? ꯍꯥꯏ, ꯅꯕꯨꯡꯅ ꯂꯛꯅꯕꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯆꯤꯡꯂꯦꯝꯕ ꯃꯥꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯅ ꯍꯥꯏꯔꯛꯏ, ꯀꯞꯆꯦꯠꯄꯤ, ꯀꯞꯍꯧꯔꯣ ꯅꯪꯗꯤ ꯈꯨꯜꯂꯛꯄꯒꯤ ꯃꯆꯥꯅꯤꯅ꯫ ꯊꯣꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯕꯨꯡꯕꯨ ꯐꯨꯗꯧꯒꯤ ꯇꯥꯟꯅꯔꯝꯃꯤ꯫ ꯈꯨꯜꯂꯛꯄ ꯅꯠꯇꯤꯌꯦ, ꯏꯃꯥꯅꯁꯨ ꯈꯨꯜꯂꯛꯇꯦ ꯍꯥꯏꯅꯦ, ꯅꯪꯅꯦ ꯈꯨꯜꯂꯛꯏꯗꯤ꯫ ꯈꯨꯜꯂꯛꯄ ꯑꯣꯏꯕꯒꯤꯅꯦ ꯅꯪꯅ ꯄꯤꯛꯏꯗꯣ꯫ ꯑꯗꯨꯗꯤ ꯏꯃꯥ ꯂꯧꯕꯒꯤ ꯄꯤꯛꯆꯕ꯫ ꯑꯩ ꯋꯥꯡꯉꯤꯁꯤꯗꯤ ꯀꯩꯒꯤ? ꯅꯪꯅ ꯑꯩꯈꯣꯏ ꯄꯥꯕ ꯂꯧꯕꯒꯤ꯫ ꯆꯠꯂꯣꯗ, ꯅꯪ ꯂꯣꯏ ꯁꯤꯟꯗꯣꯛꯄꯤꯔꯣꯍꯦ꯫ ꯑꯁꯥ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯗꯨꯅ, ꯅꯣꯏ ꯑꯅꯤꯕꯨ ꯌꯥꯔꯦꯗ꯫ ꯆꯤꯡꯂꯦꯝꯕ ꯅꯣꯛꯅ ꯅꯣꯛꯅ, ꯏꯃꯥ, ꯑꯩ ꯏꯇꯥꯎ ꯍꯣꯏꯕꯥꯎꯇꯪ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯁꯨ ꯃꯍꯥꯛꯀꯤ ꯆꯥꯟꯅꯖꯕ ꯃꯇꯥꯎ ꯊꯣꯝꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯊꯣꯝꯕꯗꯤ ꯇꯨꯝꯕ ꯍꯧꯒꯠꯇꯕ ꯃꯈꯩ ꯂꯩꯔꯝꯃꯤ꯫ ꯊꯣꯝꯕꯒꯤ ꯃꯃꯥ ꯑꯆꯧꯕꯤꯗꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯦꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯑꯃꯨꯛꯁꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯂꯥꯎꯔꯝꯃꯤ꯫ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯆꯧꯀꯣ, ꯅꯠꯇ꯭ꯔꯗꯤꯅꯦ ꯏꯁꯤꯡꯁꯤꯅ ꯐꯃꯨꯡ ꯌꯧꯐꯥꯎ ꯍꯩꯖꯅꯤꯡꯗ꯭ꯔꯗꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯔꯦ ꯑꯆꯧꯕꯤꯒꯤ ꯏꯁꯧ ꯑꯗꯨꯒ꯫ ꯆꯤꯡꯂꯦꯝꯕ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯌꯨꯛꯁꯤꯗ ꯏꯁꯧ ꯂꯥꯡꯉꯝꯃꯤꯁꯤꯕꯣ? ꯍꯣ ꯅꯇꯥꯎꯁꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇꯕꯗꯨꯗꯅꯦ ꯏꯃꯥꯅ ꯈꯔ ꯉꯥꯡꯉꯝꯕꯅꯤ꯫ ꯀꯩꯅꯣ ꯃꯥꯕꯨ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯍꯧꯒꯠꯇꯦ ꯍꯧꯒꯠꯇꯦ, ꯉꯁꯥꯏꯗꯒꯤꯅꯤ ꯏꯃꯥꯅ ꯂꯥꯎꯔꯤꯁꯤ꯫ ꯁꯤ ꯐꯥꯎꯕꯗꯅꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯐꯥꯎ ꯌꯥꯗꯦ꯫ ꯑꯁ ꯃꯥꯁꯨꯕ ꯊꯦꯡꯃꯜꯂꯦ꯫ ꯅꯪꯅ ꯈꯔ ꯍꯧꯗꯣꯛꯑꯝꯃꯨ, ꯏꯃꯥꯅ ꯍꯥꯏꯕꯗꯤꯅꯦ ꯃꯅꯥ ꯃꯊꯨꯟꯗ ꯍꯥꯞꯇꯦ꯫ ꯍꯣꯏ ꯃꯥ, ꯑꯩ ꯍꯧꯗꯣꯛꯑꯝꯃꯒꯦ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯁꯨ ꯊꯣꯝꯕꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯣꯝꯕ ꯃꯥꯗꯤ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯊꯣꯝꯕꯅ ꯇꯨꯝꯃꯤꯕꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯇꯨꯝꯃꯤꯅꯤꯅ ꯏꯔꯣꯏ ꯂꯨꯋꯥꯎꯒꯨꯝ ꯇꯨꯝꯕ ꯍꯦꯛ ꯃꯥꯜꯂꯤ꯫ ꯉꯥꯡꯅ ꯉꯥꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯝꯕꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯏꯇꯥꯎ, ꯁꯦ ꯍꯧꯒꯠꯂꯣ, ꯇꯥꯕ꯭ꯔꯣ ꯏꯇꯥꯎ? ꯑꯁ ꯏꯃꯥ, ꯅꯪꯁꯦ ꯑꯩ ꯇꯨꯝꯕꯐꯥꯎ ꯍꯦꯛ ꯄꯥꯅꯤ꯫
ꯍꯌꯦꯡꯋꯥꯏ ꯏꯇꯨ ꯊꯤꯔꯐꯥꯎ ꯄꯥꯟꯅꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦ꯫ ꯍꯦ, ꯑꯩ ꯅꯪꯒꯤ ꯅꯃꯥ ꯅꯠꯇꯦ, ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯊꯣꯝꯕꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯣꯏꯔꯝꯃꯤ꯫ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ! ꯊꯣꯝꯕꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯄꯥꯡꯂꯛꯇꯨꯅ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯃꯤꯗꯨꯕꯨ ꯅꯁꯥꯒ ꯂꯣꯏ ꯁꯣꯛꯄ ꯇꯥꯔꯦ꯫ ꯈꯔ ꯉꯟꯅ ꯍꯧꯒꯠꯄꯁꯨ ꯇꯝꯃꯨꯅꯦ꯫ ꯊꯣꯝꯕ ꯃꯥꯗꯤ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯁꯨ ꯅꯨꯄꯤꯗꯧꯅ ꯁꯝ ꯍꯦꯛꯇ ꯐꯣꯏꯔꯦ꯫ ꯑꯩꯁꯦ ꯆꯤꯔꯥꯏꯒ ꯇꯥꯡꯉꯗꯤ ꯅꯪꯉꯣꯟꯗ ꯇꯥꯏꯅꯗꯣꯏꯅꯤ꯫ ꯃꯤꯅ ꯉꯥꯡꯉꯤꯁꯤ ꯇꯥꯗꯦ, ꯃꯥꯟ ꯊꯣꯛꯄ ꯉꯥꯡꯉꯤ꯫ ꯑꯩ ꯂꯣꯏ ꯇꯥꯏꯌꯦ ꯅꯪꯅ ꯉꯥꯡꯉꯤꯗꯣ꯫ ꯇꯥꯔꯗꯤ ꯍꯧꯒꯠꯂꯒ ꯅꯆꯤꯟ ꯅꯌꯥꯗꯣ ꯌꯥꯝ ꯊꯨꯅ ꯁꯦꯡꯗꯣꯛꯎꯔꯣ꯫ ꯍꯣꯏꯍꯦ, ꯑꯩꯁꯦ ꯃꯥꯏ ꯅꯨꯄꯤꯁꯤ ꯃꯉꯥꯏꯔꯦ꯫ ꯊꯣꯝꯕ ꯃꯥꯁꯨ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯅꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯊꯣꯝꯕ ꯂꯣꯏꯕ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯅꯤ ꯊꯣꯝꯕ ꯃꯃꯥ ꯃꯃꯤꯠꯇꯨ ꯇꯩꯊꯣꯛꯅ ꯆꯪꯂꯛꯏ꯫ ꯀꯩ ꯂꯩꯔꯒꯦꯕ ꯉꯟꯇꯥꯅ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏꯁꯦ? ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯝꯗꯒꯤ ꯉꯥ ꯐꯥꯅꯤ, ꯑꯗꯨꯗ ꯅꯪꯁꯨ ꯌꯥꯎꯁꯦ ꯍꯥꯏꯗꯨꯅ ꯍꯧꯕ ꯂꯥꯛꯏꯅꯤ꯫ ꯑꯦ, ꯑꯁꯦꯡꯕꯩꯔꯣ? ꯉꯥ ꯌꯥꯝ ꯐꯥꯔꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯈꯔ ꯊꯤꯜꯂꯨ ꯌꯥꯏꯅꯦ꯫ ꯅꯨꯄꯤ ꯀꯣꯏꯗꯕ ꯅꯪꯅ ꯀꯅꯥꯗ ꯊꯤꯟꯗꯣꯏꯕ? ꯆꯨꯝꯃꯤꯅꯦ, ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ ꯑꯩ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯏꯕꯁꯦ꯫ ꯑꯩ ꯂꯥꯏꯔꯤ, ꯅꯪꯗꯤ ꯍꯥꯟꯅ ꯍꯦꯛꯇ ꯅꯨꯄꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤꯅꯤ꯫ ꯑꯗꯨꯅꯅꯦ, ꯃꯇꯥꯡꯒꯤꯅꯤ꯫ ꯃꯇꯥꯡꯒꯤ ꯌꯥꯝ ꯑꯣꯏꯅꯤ꯫ ꯌꯥꯔꯦ, ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯕ ꯅꯠꯇꯦ, ꯂꯥꯛꯑꯣ ꯊꯦꯡꯈꯤꯅꯤ꯫ ꯑꯩ ꯏꯃꯥꯗ ꯍꯥꯏꯔꯝꯃꯒꯦ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯅ ꯊꯣꯝꯕꯒꯤ ꯃꯃꯥ ꯑꯆꯧꯕꯤꯗ ꯍꯥꯏꯔꯝꯗꯨꯅ ꯆꯤꯡꯂꯦꯝꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯒ ꯊꯣꯝꯕꯒꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯆꯟꯅꯨꯄꯤ ꯊꯣꯏꯅ ꯃꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯆꯧ, ꯆꯥꯛ ꯍꯥꯟꯅ ꯆꯥꯎꯔꯁꯦ꯫ ꯍꯣꯏ, ꯊꯤꯔꯝꯃꯣ꯫ ꯊꯣꯝꯕ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯟꯊꯣꯏ, ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ? ꯇꯥꯊꯣꯝꯕ, ꯍꯋꯥꯏ ꯊꯣꯡꯉꯦ꯫ ꯑꯦ, ꯀꯅꯥ ꯊꯣꯡꯉꯤꯅꯣ? ꯏꯃꯥꯅ꯫ ꯅꯪꯗꯤ ꯍꯩꯇ꯭ꯔꯣ? ꯍꯩ꯫ ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯁꯨ ꯅꯣꯡꯇ ꯅꯪꯅ ꯊꯣꯡꯉꯒ ꯄꯤꯖꯧꯗꯅ꯫ ꯄꯤꯖꯒꯦ ꯇꯥꯊꯣꯝꯕ꯫ ꯆꯤꯡꯂꯦꯝꯕ ꯊꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ, ꯂꯥꯛꯑꯣ ꯅꯪꯁꯨ, ꯑꯉꯥꯡꯁꯤꯗ ꯈꯥꯏ ꯂꯩꯔꯅꯨ꯫ ꯑꯦ, ꯈꯥꯏꯕ ꯑꯣꯏꯅ ꯈꯜꯂ ꯃꯥꯜꯂꯤ, ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯖꯔꯒ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒ ꯁꯥꯔꯒ ꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏ, ꯑꯩꯗꯤ ꯅꯪꯅ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯈꯛꯇ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯕꯨꯡꯁꯤꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯥꯏꯕ ꯑꯣꯏꯅ ꯈꯜꯂ ꯃꯥꯜꯂꯤ꯫ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯇꯥꯊꯣꯝꯕ, ꯃꯥꯗꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒ ꯂꯩꯔꯕꯅꯤ, ꯑꯩꯉꯣꯟꯗꯁꯨꯅꯦ ꯌꯥꯝ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯦ, ꯅꯪꯉꯣꯟꯗ ꯀꯩꯀꯩ ꯍꯥꯏꯔꯤꯕ? ꯑꯩꯁꯦ ꯃꯥꯅ ꯄꯤꯛꯑꯦ ꯍꯥꯏꯔꯤꯕ꯫ ꯆꯤꯡꯂꯦꯝꯕ ꯑꯅꯤꯗꯨꯗ ꯐꯩꯔꯞ ꯌꯦꯡꯗꯨꯅ, ꯌꯥꯔꯦ, ꯅꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯣ, ꯑꯇꯥꯕ ꯑꯩꯅꯦ ꯅꯥꯀꯣꯡ ꯏ ꯇꯥꯗꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕ ꯍꯥꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯝꯕꯒ ꯊꯣꯏꯒꯁꯨ ꯆꯤꯡꯂꯦꯝꯕꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗ ꯑꯁꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯤꯗꯣꯛꯇꯨꯅ ꯊꯅꯝꯃꯤ꯫ ꯑꯁꯥ ꯊꯣꯝꯕ ꯎꯕꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ, ꯏꯆꯥ ꯊꯣꯝꯕꯅꯤꯗꯅ ꯁꯤꯗꯤ꯫ ꯁꯛ ꯐꯖꯕ ꯅꯆꯥ ꯊꯣꯝꯕꯅꯤ ꯏꯃꯥ꯫ ꯃꯁꯤꯗꯤꯕ, ꯂꯥꯛꯑꯣ, ꯍꯥꯎꯕ ꯍꯥꯎꯇꯕ ꯅꯇꯥꯎꯒ ꯍꯦꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯨ ꯂꯥꯛꯑꯣ꯫ ꯏꯃꯥꯅ ꯊꯣꯡꯉꯒꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩꯗꯤ ꯆꯥꯔꯒꯦꯗ ꯂꯩꯔꯕꯅꯤ, ꯇꯤꯟꯒꯁꯦ ꯌꯥꯝ ꯌꯣꯠꯂꯕꯅꯤꯀꯣ꯫ ꯏꯆꯥꯅꯕꯨ ꯍꯥꯎꯔꯕꯗꯤ ꯏꯃꯥꯗꯤ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯐꯥꯝꯗ ꯂꯥꯛꯇꯨꯅ ꯍꯔꯥꯎ ꯉꯥ ꯐꯥꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏ ꯃꯥꯗꯤ ꯄꯪꯍꯗ ꯍꯔꯥꯎꯈ꯭ꯔꯦ ꯉꯥ ꯃꯌꯥꯝ ꯌꯥꯝꯅ ꯐꯥꯕ ꯑꯁꯤꯗ꯫ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯉꯥ ꯐꯥꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯐꯥꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯌꯣꯟꯕ ꯍꯧꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯉꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯆꯤꯡꯂꯦꯝꯕꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯆꯤꯡꯂꯦꯝꯕ, ꯉꯥ ꯀꯦꯖꯤ ꯑꯃꯇ ꯂꯩꯖꯒꯦ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯁꯨ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯔꯤꯛ ꯃꯥꯗꯤ ꯆꯤꯡꯂꯦꯝꯕꯅ ꯌꯦꯡꯂꯛꯄ ꯑꯁꯤꯗ ꯍꯔꯥꯎꯕꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯄꯤꯀꯟꯍꯥꯎꯁꯤ ꯑꯣꯏꯔꯦ꯫ ꯁꯣꯟꯅ ꯉꯥꯁꯨ ꯑꯣꯜꯂꯗꯨꯅ ꯂꯥꯏꯔꯤꯛꯇ ꯄꯤꯔꯛꯏ꯫ ꯂꯥꯏꯔꯤꯛꯁꯨ ꯉꯥꯗꯨ ꯂꯧꯁꯤꯟꯗꯨꯅ ꯁꯦꯜ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥꯒ ꯄꯨꯟꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯍꯣꯏꯁꯨ ꯉꯥ ꯌꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯣꯝꯕꯒꯤ ꯉꯥ ꯈꯔ ꯈꯥꯏꯗꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯏꯁꯦ ꯏꯇꯥꯎ, ꯍꯣꯔꯦꯟꯅꯦ ꯏꯃꯥꯒ ꯄꯨꯟꯅ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯧ꯫ ꯌꯥꯝꯃꯜꯂꯦ, ꯈꯔꯗꯪ ꯄꯤꯔꯛꯑꯣ꯫ ꯁꯤ ꯐꯥꯎꯕ ꯌꯥꯝꯗ꯭ꯔꯕꯅꯤ, ꯑꯁꯨꯛ ꯌꯥꯝꯃꯤꯁꯤꯕꯣ? ꯅꯥꯀꯟꯗꯒꯤ ꯊꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯊꯣꯝꯕ, ꯄꯤꯔꯤꯉꯩꯗ ꯀꯣꯛ ꯂꯧꯁꯤꯜꯂꯣ,
ꯍꯣꯏꯗ ꯑꯩꯈꯣꯏ ꯊꯣꯏꯅ ꯍꯥꯏꯔꯕꯅꯤꯅ ꯂꯧꯁꯤꯜꯂꯒꯦ꯫ ꯆꯤꯡꯂꯦꯝꯕ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯑꯁ ꯄꯦꯜꯂꯦꯍꯦ꯫ ꯄꯦꯜꯍꯧꯔꯣ ꯄꯦꯜꯍꯧꯔꯣ ꯑꯩꯁꯨꯅꯦ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯏꯃꯥꯗꯁꯨ ꯅꯪꯅ ꯈꯔ ꯍꯥꯏꯔꯣ꯫ ꯍꯣꯏ ꯍꯣꯏ ꯐꯖꯅ ꯍꯜꯂꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯊꯣꯝꯕꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯁꯨ ꯃꯆꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏ ꯉꯥꯗꯣ ꯄꯨꯁꯤꯟꯈ꯭ꯔꯣ ꯏꯃꯨꯡꯗ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯊꯣꯏꯁꯨ ꯉꯥꯗꯣ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯥꯅ ꯉꯁꯥꯏ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯍꯧꯕ ꯉꯥ ꯈꯔꯗꯨ ꯄꯨꯗꯨꯅ ꯋꯥꯡꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯉꯥꯏꯍꯥꯛ ꯋꯥꯡꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯋꯥꯡꯕꯤ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯡꯕꯤ ꯃꯥꯁꯨ ꯑꯔꯩ ꯊꯥꯈꯩ ꯀꯦꯔꯗꯨꯅ ꯆꯤꯡꯂꯦꯝꯕꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯥ ꯆꯤꯡꯂꯦꯝꯕ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯨꯏꯗ꯭ꯔꯤꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯏꯔꯛꯄ ꯆꯦꯔꯪ ꯑꯗꯨ ꯋꯥꯡꯕꯤꯗ ꯄꯤꯔꯛꯏ꯫ ꯋꯥꯡꯕꯤꯁꯨ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯁꯤꯕꯣ? ꯑꯩꯈꯣꯏ ꯐꯥꯝ ꯁꯤꯠꯂꯦ ꯑꯩꯈꯣꯏꯗꯒꯤ ꯐꯥꯔꯛꯄ ꯉꯥꯅꯤ꯫ ꯑꯣ ꯍꯣꯔꯦꯟꯅꯦ ꯏꯃꯥ ꯄꯥꯕꯒ ꯄꯨꯟꯅ ꯊꯣꯡꯉꯒ ꯆꯥꯎ꯫ ꯑꯦ ꯅꯪꯗꯤ ꯀꯌꯥꯝ ꯌꯣꯜꯂꯒꯦ? ꯈꯔ ꯌꯣꯜꯂꯦ꯫ ꯑꯗꯣ ꯅꯪꯒꯤ ꯁꯦꯜ ꯈꯔ ꯂꯩꯕ꯭ꯔꯥ? ꯑꯩ ꯀꯣꯟꯅ ꯁꯤꯡꯉꯛꯀꯦ꯫ ꯉꯥ ꯌꯣꯟꯈꯤꯕꯒꯤ ꯑꯩꯅ ꯄꯥꯏꯍꯧꯕ ꯁꯦꯜ ꯈꯔꯗꯤ ꯂꯩ꯫ ꯅꯪꯒꯤ ꯁꯦꯜꯗꯣ ꯀꯌꯥꯅꯣ ꯁꯨꯕ꯭ꯔ ꯌꯦꯡꯒꯦ꯫ ꯌꯥꯝꯗꯦꯗ ꯂꯨꯄꯥ 100 ꯈꯛꯇꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯔꯤꯈꯥꯎꯗꯒꯤ ꯂꯨꯄꯥ 100 ꯂꯧꯊꯣꯛꯇꯨꯅ ꯋꯥꯡꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯋꯥꯡꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥ ꯆꯤꯡꯂꯦꯝꯕ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯅꯉꯣꯟꯗꯒꯤ ꯂꯧꯔꯕꯅꯤ꯫ ꯀꯣꯟꯅ ꯑꯩꯅ ꯁꯦꯜ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯁꯤꯡꯉꯛꯀꯦ꯫ ꯅꯉꯣꯟꯗ ꯁꯤꯡꯉꯣꯒ ꯍꯥꯏꯗꯦꯀꯣ ꯁꯤꯗꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯐꯔꯦ ꯅꯪꯁꯨ ꯌꯨꯝꯗ ꯆꯪꯉꯣ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯍꯣꯏ ꯇꯥ ꯆꯤꯡꯂꯦꯝꯕ꯫ ꯋꯥꯡꯕꯤꯁꯨ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯣꯏꯅ ꯍꯥꯟꯅ ꯍꯦꯛꯇ ꯃꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯡꯕꯤꯗ ꯉꯥ ꯄꯤꯔꯨꯔꯤ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯑꯉꯥꯡꯅ ꯀꯩ ꯈꯪꯉꯗꯅ ꯏꯆꯦꯔ ꯏꯅꯝꯃꯔ ꯑꯃ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯅꯨꯄꯤ ꯆꯞꯋꯥꯡ ꯋꯥꯡꯕꯤꯗꯨꯗꯅꯦ ꯏꯆꯦ ꯏꯅꯝꯃꯒ ꯀꯧꯒꯗ꯭ꯔꯣ ꯑꯩꯕꯣ? ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯏꯀꯦ ꯍꯦꯛ ꯀꯦꯔꯗꯅ꯫ ꯅꯨꯄꯥ ꯁꯨꯝꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ꯫ ꯊꯣꯏ ꯀꯩꯒꯤꯅꯣꯃꯤ ꯅꯪꯅ ꯅꯆꯦ ꯋꯥꯡꯕꯤꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯦꯛ ꯌꯦꯡꯊꯤꯔꯤꯁꯤꯕꯣ? ꯇꯥꯆꯧ ꯑꯗꯨ ꯅꯨꯄꯤꯗꯣ ꯏꯃꯥꯟꯅꯕꯁꯤꯡꯅ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒ ꯅꯍꯥꯟꯋꯥꯏ ꯃꯃꯥꯡꯗ ꯊꯦꯡꯅꯕ ꯌꯥꯎꯏ꯫ ꯑꯗꯨꯗ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ꯫ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯇꯥꯆꯧꯗ ꯇꯧꯗ꯭ꯔꯁꯨ ꯑꯇꯩꯗ ꯇꯧꯏ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯒꯤ ꯁꯦꯜꯁꯨ ꯂꯧꯊꯣꯛꯇꯨꯅ ꯁꯅꯥ ꯁꯥꯗꯣꯛꯑꯦ ꯍꯥꯏ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯅꯣ ꯑꯗꯨꯅ? ꯏꯃꯥꯟꯅꯕꯤ ꯑꯃ ꯃꯣꯏꯒ ꯌꯨꯝ ꯊꯪꯅꯩꯌꯦ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯃꯥꯟꯅꯕꯤꯗꯨꯅꯅꯦ ꯀꯜꯂꯛꯇꯅ ꯍꯥꯏꯖꯤꯜꯂꯤ ꯑꯣꯏꯔꯝꯅꯤ꯫ ꯊꯣꯏ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯑꯣ ꯇꯥꯆꯧꯒꯤꯁꯦ ꯀꯪꯈꯠꯂꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ꯫ ꯀꯪꯈꯠꯄ ꯅꯠꯇꯦ ꯃꯤ ꯌꯥꯝ ꯐꯕꯅꯤ꯫ ꯅꯣꯏꯅ ꯂꯣꯏꯅꯗꯕꯒꯤ ꯈꯪꯗꯕꯅꯤ꯫ ꯐꯩ ꯐꯩ ꯈꯔꯗ ꯉꯥꯏꯔꯤ ꯌꯨ ꯆꯦꯔꯪ ꯑꯃ ꯀꯣꯜꯂꯒꯅꯦ ꯀꯥꯏꯅ ꯃꯁꯥ ꯂꯥꯡꯒꯗꯕ꯫ ꯍꯦ ꯍꯥꯏꯅꯨꯅꯦ ꯍꯩꯅꯨ ꯇꯔꯦꯡ ꯅꯪ ꯑꯝꯇ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ꯫ ꯍꯣꯏꯅꯦ ꯑꯩꯕꯨꯗꯤ ꯂꯩꯖꯒꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯗꯨꯇꯗ ꯅꯆꯟꯅꯨꯄꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯅꯤꯡꯁꯤꯡꯕ ꯑꯣꯏꯌꯨ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯆꯟꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯆꯤꯟꯗꯤ ꯑꯣꯈꯥꯛ ꯀꯟꯕꯖꯥꯠꯅꯤ ꯉꯥꯡꯅꯕꯒ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯍꯥꯃꯨ ꯍꯥꯃꯨ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯊꯣꯏꯃꯥꯁꯨ ꯃꯕꯨꯡꯒ ꯃꯃꯥꯒꯒꯤꯒ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯁꯥ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯀꯥꯏ ꯀꯥꯏ ꯆꯠꯇꯧ ꯂꯩꯒꯦ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯏꯃꯥꯁꯨ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯊꯣꯛꯎꯒꯦ ꯊꯣꯛꯇꯕꯁꯨ ꯀꯨꯏꯔꯦ꯫ ꯏꯃꯥ ꯋꯥꯅꯅꯕꯅꯤ ꯀꯩꯊꯦꯜꯗ ꯊꯣꯛꯎꯔꯅꯨ꯫ ꯁꯦꯜ ꯅꯨꯡꯒꯤ ꯑꯋꯥꯠꯄꯁꯨ ꯂꯩꯕ ꯅꯠꯇꯕꯅꯤꯅ꯫ ꯁꯦල් ꯅꯨꯡꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯦ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯊꯣꯛꯇꯣꯏꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯅ ꯑꯄꯥꯝꯕꯗꯨ ꯇꯧꯔꯣ꯫ ꯍꯣꯏ ꯍꯣꯏ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯍꯣꯏ ꯃꯥ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯥꯁꯨ ꯏꯪꯈꯣꯜꯗꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯍꯦꯛꯂꯝꯃꯤ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯌꯨꯝꯗ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯊꯣꯝꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯝꯕ ꯃꯥꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯊꯣꯝꯕꯗ ꯌꯦꯡꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯇꯧꯔꯦꯗꯣ ꯑꯩꯅ ꯈꯟꯕꯒ ꯇꯧꯕꯒ ꯇꯨꯝꯃꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯇꯨꯝꯗꯨꯅꯇ ꯂꯩ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯁꯨ ꯊꯣꯝꯕꯕꯨ ꯍꯧꯗꯣꯛꯄꯒꯤ ꯃꯍꯨꯠ ꯊꯣꯝꯕꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯍꯤꯞꯆꯤꯜꯂꯛꯂꯝꯃꯤ꯫
ꯍꯤꯞꯅ ꯍꯤꯞꯅ ꯇꯨꯝꯊꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯅꯤ ꯊꯣꯝꯕ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯃꯤ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯅ ꯂꯥꯎꯔꯛꯏ꯫ "ꯏꯃꯥ! ꯀꯅꯥꯅꯣꯝ ꯂꯩꯔꯦ! ꯏꯃꯥ!" ꯊꯣꯝꯕꯅ ꯂꯥꯎꯔꯛꯄꯗꯨꯗ ꯆꯤꯡꯂꯦꯝꯕꯁꯨ ꯏꯈꯪ ꯈꯪꯅ ꯃꯃꯤꯠ ꯄꯥꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯅꯥ ꯂꯩꯔꯒꯦ? ꯍꯨꯔꯥꯟꯕ ꯂꯩꯔꯕꯣ? ꯑꯩ ꯇꯧꯒꯦ, ꯀꯥꯏ ꯆꯦꯟꯈ꯭ꯔꯦ?" ꯊꯣꯝꯕ ꯃꯥꯗꯤ ꯆꯤꯡꯂꯦꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯁ! ꯀꯅꯥꯝ ꯂꯩꯇꯦ꯫ ꯅꯪꯅ ꯀꯃꯥꯏꯅ ꯁꯤꯗ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯨꯅ ꯇꯨꯝꯃꯝꯃꯤꯅꯣ?" "ꯉꯁꯥꯏ ꯈꯔ ꯀꯨꯏꯔꯦ ꯂꯥꯛꯄ꯫ ꯅꯪ ꯇꯨꯝꯃꯒ ꯂꯩꯔꯝꯕꯗꯨꯗ ꯍꯧꯗꯣꯛꯄꯤꯗ꯭ꯔꯕꯅꯤ." "ꯅꯪꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯂꯥꯛꯏꯁꯦ ꯊꯕꯛ ꯑꯝꯇ ꯆꯠꯇ꯭ꯔꯣ?" "ꯊꯕꯛ ꯆꯠꯇꯕꯒꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯦ ꯇꯜꯂꯛꯇꯅ ꯅꯣꯏꯗ ꯂꯥꯛꯏꯁꯤꯅꯦ." "ꯑꯩꯅ ꯃꯥꯜꯂꯕ ꯊꯕꯛ ꯅꯣꯡꯃꯗ ꯂꯦꯞꯇꯕ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯦ꯫ ꯑꯁ ꯌꯥꯔꯦꯁꯦ ꯂꯥꯛꯑꯣ, ꯃꯥꯏ ꯃꯤ ꯇꯩꯊꯣꯛꯑꯒ ꯃꯇꯦꯛ ꯑꯃ ꯆꯠ ꯁꯥꯟꯅꯧꯁꯦ." "ꯌꯥꯏꯅꯦ, ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯕꯅꯤ." ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯝꯕ ꯆꯠꯅ ꯆꯠꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎ, ꯅꯪꯒꯤ ꯋꯥꯡꯕꯤꯗꯨ ꯃꯁꯛꯇꯤ ꯀꯌꯥ ꯐꯖꯗꯕꯒꯨꯝ ꯇꯧꯏꯗ." "ꯐꯖꯕꯅꯤꯍꯦ, ꯅꯣꯏꯅ ꯃꯨꯟꯅ ꯌꯦꯡꯗꯕꯩꯅꯤ, ꯋꯥꯡꯒ ꯆꯥꯎꯔꯒ." "ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯑꯋꯥꯡꯕ ꯅꯨꯄꯤꯁꯦ ꯀꯌా ꯄꯥꯝꯗꯦ. ꯑꯩꯒꯤꯗꯤꯅꯦ ꯄꯤꯛꯇꯛ ꯆꯦꯡꯇꯛ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯄꯥꯝꯖꯩ." "ꯅꯪ ꯑꯗꯨꯝ ꯄꯥꯝꯖꯧ ꯄꯤꯛꯇꯛ ꯆꯦꯡꯇꯛ ꯇꯧꯕꯗꯨꯗꯤ." "ꯄꯥꯝꯖꯒꯦ ꯄꯥꯝꯖꯒꯦ." ꯃꯆꯤꯟꯗꯁꯨ ꯆꯤꯡꯂꯦꯝꯕ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯁꯣꯜꯂꯝꯃꯤ꯫ "ꯅꯆꯟꯅꯨꯄꯤꯗꯣ ꯆꯞ ꯆꯥꯔꯕꯅꯦ ꯑꯩꯒꯤꯗꯤ." ꯆꯤꯡꯂꯦꯝꯕ ꯃꯥꯁꯨ ꯊꯣꯝꯕꯅ ꯁꯣꯜꯂꯤꯕꯗꯣ ꯇꯥꯗ꯭ꯔꯗꯨꯅ ꯍꯪꯂꯛꯏ꯫ "ꯀꯩ ꯍꯥꯏꯅꯣ ꯅꯪꯒꯤꯗꯨꯕꯣ?" "ꯀꯩꯁꯨ ꯍꯥꯏꯕ ꯅꯠꯇꯦꯗ." "ꯑꯩꯗꯤ ꯍꯥꯏꯕ ꯃꯥꯜꯂꯨꯔꯦ." ꯃꯇꯥꯡ ꯆꯥꯗꯅ ꯅꯅꯥ ꯁꯤꯡꯈꯤꯕꯁꯤꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯆꯠꯂꯤꯉꯩ ꯇꯨꯡꯗꯒꯤ ꯂꯩꯔꯤꯛꯅ ꯆꯤꯡꯂꯦꯝꯕꯕꯨ ꯀꯧꯔꯛꯏ꯫ "ꯇꯥ ꯆꯤꯡꯂꯦꯝꯕ, ꯑꯝꯇ ꯉꯥꯏꯈꯨꯑꯣ." ꯆꯤꯡꯂꯦꯝꯕꯁꯨ ꯊꯣꯝꯕꯁꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯛꯂꯝꯃꯤ꯫ ꯂꯩꯔꯤꯛ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯇꯥ ꯆꯤꯡꯂꯦꯝꯕ, ꯀꯥꯏ ꯆꯠꯇꯣꯏꯅꯣ?" "ꯀꯩꯁꯨ ꯆꯠꯂꯣꯏꯗ, ꯁꯨꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯔꯛꯄꯅꯤ." "ꯑꯣ, ꯅꯪꯗꯤ ꯀꯩꯗꯧꯕ ꯊꯣꯔꯛꯏꯅꯣ?" "ꯇꯤꯜꯍꯧ ꯆꯅꯝ ꯈꯔ ꯂꯩꯔꯨꯒꯦꯅ ꯊꯣꯔꯛꯄꯅꯦ, ꯑꯗꯨꯗ ꯅꯣꯏ ꯎꯕꯁꯤꯗ ꯀꯧꯔꯛꯏꯅꯦ." "ꯑꯣ, ꯅꯪꯁꯨ ꯅꯪꯒꯤ ꯄꯣꯠ ꯂꯩꯖꯔꯨꯔꯣ, ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ." "ꯍꯣꯏ ꯇꯥ ꯆꯤꯡꯂꯦꯝꯕ." ꯆꯤꯡꯂꯦꯝꯕꯁꯨ ꯊꯣꯝꯕꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯔꯤꯛꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯇꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯥ ꯆꯤꯡꯂꯦꯝꯕꯒꯤ ꯃꯁꯛꯁꯦ ꯎꯔ ꯎꯔꯒ ꯁꯨꯝ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯋꯥꯡꯕꯤ ꯍꯥꯏꯕ꯭ꯔꯥ ꯋꯥꯆꯦꯠ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒ ꯈꯪꯅꯩ ꯍꯥꯏꯅꯦ꯫ ꯍꯣꯏꯗ, ꯈꯪꯅꯅꯤꯡꯕ ꯃꯈꯩ ꯈꯪꯅꯖꯁꯅꯨ, ꯊꯨꯡꯅꯕꯗꯤ ꯑꯩꯒ ꯁꯣꯏꯗꯅ ꯊꯨꯡꯅꯔꯒ ꯂꯣꯏꯔꯦ꯫ ꯋꯥꯍꯩꯗꯨꯃꯨꯛ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅ ꯁꯥꯟꯅꯗꯨꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤꯁꯨ ꯍꯧꯖꯤꯟꯈꯤꯕꯅ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯅꯤ, ꯂꯩꯔꯤꯛ ꯃꯃꯥꯟꯅꯕꯤ ꯑꯌꯤꯡꯕꯤꯒ ꯄꯨꯟꯅ ꯁꯨꯃꯥꯡꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯑꯅꯤꯗꯨ ꯐꯝꯃꯤꯟꯅꯗꯨꯅ ꯍꯩꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯌꯤꯡꯕꯤ ꯂꯩꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯂꯩꯔꯤꯛ, ꯅꯪꯒꯤ ꯇꯥ ꯆꯤꯡꯂꯦꯝꯕꯗꯣ ꯋꯥꯡꯕꯤꯒ ꯈꯪꯅꯩ ꯍꯥꯏꯀꯣ?" "ꯑꯩꯁꯨ ꯈꯪꯉꯤ, ꯃꯕꯥꯅꯤ ꯈꯪꯅꯕ ꯀꯨꯏꯔꯕꯅꯤ." "ꯑꯇꯣꯞꯄ ꯅꯨꯄꯤ ꯈꯪꯅꯩ ꯈꯪꯅ ꯈꯪꯅ ꯑꯁꯥ ꯇꯧꯔꯨꯔꯤꯅꯦꯕ ꯅꯪꯅ?" "ꯃꯥꯒꯤ ꯋꯥꯡꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯗꯣ ꯑꯗꯨꯒ ꯇꯥ ꯆꯤꯡꯂꯦꯝꯕꯒ ꯀꯩꯁꯨ ꯊꯨꯡꯅꯔꯣꯏ." "ꯑꯦ, ꯅꯪꯗꯤ ꯀꯃꯥꯏꯅ ꯊꯨꯡꯅꯅꯤ ꯊꯨꯡꯅꯔꯣꯏ ꯈꯪꯉꯤꯕ?" "ꯈꯪꯉꯤꯅ, ꯅꯨꯄꯥ ꯑꯋꯥꯡꯕꯒ ꯅꯨꯄꯤ ꯑꯋꯥꯡꯕꯒ ꯀꯩꯁꯨ ꯊꯨꯡꯅꯔꯣꯏ. ꯅꯨꯄꯤ ꯑꯅꯦꯝꯕꯤ ꯑꯩꯈꯣꯏꯗꯤꯅꯦ ꯑꯋꯥꯡꯕ ꯅꯨꯄꯥꯒꯤꯅꯤ, ꯅꯨꯄꯥ ꯑꯅꯦꯝꯕꯒꯤꯅꯅꯦ ꯅꯨꯄꯤ ꯑꯋꯥꯡꯕꯒꯤ. ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯊꯨꯡꯅꯗꯣꯏꯅꯣ?" "ꯅꯪꯉꯣꯟꯗ ꯀꯅꯥ ꯍꯥꯏꯕ ꯑꯗꯨꯅ?" "ꯀꯅꯥꯁꯨ ꯍꯥꯏꯗꯦ, ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯄꯥꯕꯨꯒꯗ ꯌꯦꯡꯉꯨꯗꯅ ꯑꯗꯨꯝ." "ꯑꯋꯥꯡꯕꯒ ꯑꯋꯥꯡꯕꯤꯒ ꯊꯨꯡꯅꯕ ꯂꯩꯁꯤꯅ ꯀꯃꯥꯏꯅ?" "ꯑꯇꯩ ꯑꯋꯥꯡꯕꯒ ꯑꯋꯥꯡꯕꯤꯒ ꯊꯨꯡꯅꯔꯁꯨꯅꯦ, ꯇꯥ ꯆꯤꯡꯂꯦꯝꯕꯒ ꯋꯥꯡꯕꯤꯒꯗꯤ ꯁꯨꯡꯊꯨꯡ ꯊꯨꯡꯅꯔꯣꯏ." "ꯍꯣꯏ ꯍꯣꯏ, ꯅꯪ ꯂꯣꯏꯁꯤꯜꯂꯣ. ꯌꯦꯡꯉꯣ ꯌꯦꯡꯉꯣ, ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯕꯗꯣ. ꯃꯤꯠꯁꯦ ꯂꯥꯎꯊꯣꯛꯑꯒ ꯍꯦꯛꯇ ꯌꯦꯡꯒꯗꯕꯅꯤ. ꯅꯪꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯀꯅꯨ. ꯌꯥꯔꯦ ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯍꯛꯆꯤꯠ ꯂꯥꯡꯉꯨꯁꯤ." "ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯁꯤꯗ?" "ꯌꯥꯝ ꯁꯥꯕꯁꯨ ꯅꯠꯇꯕꯁꯤꯕꯨ." "ꯁꯥꯔꯝꯃꯔꯣꯏ ꯅꯪꯒꯤꯗꯤ." "ꯅꯪ ꯇꯜꯂꯦ ꯍꯥꯏꯔꯣ?" "ꯍꯥꯏꯗꯦ ꯍꯥꯏꯗꯦ, ꯂꯥꯛꯑꯣ ꯑꯗꯨꯗꯤ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯎ ꯄꯔꯦꯡ ꯍꯧꯕ ꯃꯄꯥ ꯑꯗꯨꯗ ꯐꯥꯟ ꯑꯁꯥꯡꯕ ꯑꯃ ꯊꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ꯫
ꯂꯩꯔꯤꯛ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯌꯤꯡꯕꯤ, ꯀꯩ ꯍꯥꯏꯒꯦ ꯑꯃꯨꯛ ꯀꯧꯔꯛꯏꯁꯤꯅ? ꯃꯐꯝꯁꯦ ꯌꯥꯝ ꯏꯪꯅ ꯐꯖꯗ꯭ꯔꯥ? ꯐꯖꯩ ꯈꯪ ꯂꯩꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯪꯉꯛꯏꯅꯦꯕ꯫ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯗꯥ ꯆꯤꯡꯂꯦꯝꯕꯒ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯛꯏ꯫ ꯑꯗꯨꯃ ꯑꯣꯏꯔꯔꯣꯏ꯫ ꯑꯣꯏꯅꯤ, ꯅꯪꯅ ꯀꯩ ꯈꯪꯗꯅ? ꯅꯣꯏ ꯆꯤꯡꯂꯦꯝꯕꯗꯤ ꯋꯥꯡꯕꯤꯒ ꯀꯟꯅ ꯅꯨꯡꯁꯤꯅꯔꯤꯌꯦ, ꯅꯪꯅ ꯁꯤꯗ ꯃꯣꯟꯗ꯭ꯔꯪꯗ ꯇꯥꯎꯗꯨꯅ ꯂꯩ꯫ ꯑꯗꯨꯅꯗꯤ ꯀꯥꯏꯗꯩ ꯑꯣꯏꯗꯣꯔꯤꯒꯦ? ꯑꯣ, ꯐꯩ ꯐꯩ, ꯌꯦꯡꯉꯣ ꯌꯦꯡꯉꯣ, ꯑꯩꯅꯦ ꯑꯣꯏ ꯑꯣꯏꯗꯦꯗꯣ ꯌꯦꯡꯉꯣ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯝꯕꯒ ꯋꯥꯡꯕꯤꯒꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯈꯣꯏꯔꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅꯤꯅ ꯂꯥꯛꯄꯗꯣ ꯑꯌꯤꯡꯕꯤꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯉꯛꯇꯨ ꯏꯜꯂꯒ, ꯂꯥꯛꯏꯗꯨ꯫ ꯀꯅꯥꯅꯣ ꯂꯥꯛꯑꯦꯗꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯆꯦꯞꯊꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯂꯩꯔꯤꯛ ꯃꯥꯗꯤ ꯑꯅꯤꯗꯨ ꯎꯕꯗ ꯆꯥꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯀꯩꯅꯣ, ꯇꯥ ꯆꯤꯡꯂꯦꯝꯕꯁꯤꯅ ꯋꯥꯆꯦꯠ ꯃꯥꯟꯕꯤ ꯅꯨꯄꯤꯁꯤꯗ ꯌꯦꯡꯉꯒ ꯅꯣꯛꯏꯁꯤꯅ? ꯃꯤ ꯐꯖꯗꯅ ꯌꯦꯡꯖꯔꯤꯅꯤ꯫ ꯀꯩꯗ ꯐꯖꯒꯦ? ꯃꯁꯛꯅꯤꯅ ꯅꯨꯄꯥ ꯃꯩꯗꯥ ꯍꯦꯛ ꯃꯥꯟꯈꯩ꯫ ꯑꯌꯤꯡꯕꯤ ꯂꯩꯔꯤꯛꯀꯤ ꯃꯀꯣꯛꯇꯨꯗ ꯏꯟꯗꯨꯅ, ꯅꯪ ꯑꯃ ꯃꯤ ꯁꯤꯗꯕꯗꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ, ꯅꯪꯒꯤ ꯅꯆꯥꯅꯁꯨꯗ ꯂꯣꯏ ꯍꯟꯖꯤꯟꯕ ꯁꯣꯏꯗꯦ꯫ ꯑꯌꯤꯡꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯔꯤꯛ ꯄꯥꯈꯠꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ, ꯎꯗ ꯋꯥꯗ ꯍꯥꯏꯕꯅꯤ, ꯍꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯃꯌꯥꯅ ꯍꯥꯏꯐꯦꯠ ꯆꯤꯛꯇꯨꯅ ꯃꯇꯤꯟꯗꯨ ꯍꯥꯏꯐꯦꯠ ꯁꯤꯠꯇꯣꯛꯂꯝꯃꯤ꯫ ꯑꯌꯤꯡꯕꯤꯗꯤ ꯂꯩꯔꯤꯛꯀꯤ ꯃꯇꯧꯗꯨꯗ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯑꯣꯟꯈꯠꯇꯨꯅ, ꯁꯤꯈꯩ ꯁꯤꯙꯔꯒ ꯍꯧꯖꯤꯛꯇ ꯍꯪ ꯇꯧꯔꯛꯄꯅ ꯀꯥꯟꯅꯔꯣꯏ꯫ ꯆꯤꯡꯂꯦꯝꯕ ꯍꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯐꯝꯂꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯁꯨ ꯂꯩꯔꯤꯛꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯂꯩꯔꯤꯛꯀꯤ ꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯋꯥꯡꯕꯤꯒꯤ ꯃꯈꯨꯠꯇꯨ ꯁꯠ ꯄꯥꯏꯔꯝꯃꯤ꯫ ꯂꯩꯔꯤꯛꯇꯤ ꯁꯣꯝꯗ ꯁꯥꯎꯅ ꯆꯥꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯌꯥ, ꯃꯈꯨꯠ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯕ? ꯄꯥꯏꯅꯤꯡ ꯄꯥꯏꯁꯅꯨ ꯀꯩꯅꯣꯃꯦ? ꯑꯩ ꯌꯥꯝ ꯆꯥꯛꯑꯦ, ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯣ, ꯀꯣꯟꯅ ꯆꯥꯛꯑꯣ, ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯎ꯫ ꯌꯨꯝꯗꯒ ꯍꯟꯅꯤꯡꯗꯦ, ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯋꯥꯡꯕꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯝꯃꯤ, ꯑꯉꯥꯡ ꯑꯃ ꯉꯁꯤꯗꯤ ꯆꯥꯛꯍꯟꯒꯦ ꯈꯪꯉꯤ꯫ ꯂꯩꯔꯤꯛ ꯃꯥꯗꯤ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯤ, ꯄꯦꯔꯤ ꯄꯦꯔꯤ꯫ ꯑꯌꯤꯡꯕꯤ, ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯂꯩꯈꯤꯁꯤꯗꯅ ꯉꯥꯏꯍꯥꯛ, ꯃꯣꯏꯅꯤꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯃꯔꯣꯏ, ꯂꯥꯛꯑꯣ ꯍꯜꯂꯁꯤ꯫ ꯑꯌꯤꯡꯕꯤ ꯃꯥꯗꯤ ꯅꯣꯛꯅꯤꯡꯂꯤ ꯂꯩꯔꯤꯛꯀꯤ ꯃꯇꯧꯁꯤꯗ꯫ ꯂꯩꯔꯤꯛ ꯃꯥꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯂꯝꯗꯨꯅ ꯑꯌꯤꯡꯕꯤꯒ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯤ꯫ ꯂꯩꯔꯤꯛ ꯃꯥꯗꯤ ꯄꯩꯔꯝꯕꯗꯒꯤ ꯃꯄꯤꯒ ꯇꯥꯈꯩ ꯀꯞꯂꯛꯏ꯫ ꯑꯌꯤꯡꯕꯤꯅꯗꯤ ꯂꯩꯔꯤꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤ꯫ ꯂꯩꯔꯤꯛ ꯀꯞꯅ ꯀꯞꯅ, ꯑꯩꯅ ꯀꯞꯄꯒ ꯅꯪꯅ ꯅꯣꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯅꯣꯛꯅꯤꯡꯉꯛꯄ ꯅꯁꯛꯇꯨ ꯎꯕꯗ꯫ ꯅꯃꯥꯟꯅꯕꯤ ꯑꯩꯅ ꯀꯞꯄꯒ ꯅꯣꯛꯄ ꯉꯝꯕ? ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ, ꯅꯪꯒꯤ ꯅꯥꯛꯇꯅꯦ ꯀꯨꯏꯅꯒ ꯂꯩꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯍꯦꯛꯇ ꯆꯠꯈꯤ꯫ ꯑꯌꯤꯡꯕꯤ ꯅꯣꯛꯂꯒ ꯂꯩꯍꯧꯔꯤ꯫ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ! ꯂꯩꯔꯤꯛ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯕꯅ ꯅꯣꯡꯉꯥꯟꯈꯤꯕꯁꯨ ꯈꯪꯍꯧꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯔꯤꯛꯀꯤ ꯃꯃꯥ ꯊꯕꯥꯗꯨ ꯊꯣꯡꯒꯥꯜꯗꯒꯤ ꯋꯥ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯗꯨꯗ ꯆꯦꯜꯂꯤꯅꯦꯅ ꯆꯦꯜꯂꯤꯕꯗꯨꯕꯨ ꯍꯥꯟꯅ ꯈꯪꯗꯕ ꯖꯥꯠꯂꯕ? ꯅꯨꯄꯥꯗꯨꯁꯨ ꯃꯉꯣꯟꯗꯒꯤ ꯑꯅꯤ ꯊꯤꯕꯗ ꯌꯥꯝꯅ ꯍꯜꯂꯦ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯃꯃꯥꯅ ꯉꯥꯡꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯂꯩꯔꯤꯛꯁꯨ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯉꯥꯡꯗꯅ ꯆꯪꯉꯛꯏꯗꯨꯅ? ꯍꯣ, ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯋꯥꯡꯕꯤꯗꯣ ꯆꯦꯟꯈ꯭ꯔꯦ꯫ ꯋꯥꯡꯕꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯔꯤꯛꯇꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ꯫ ꯃꯆꯤꯟꯗ ꯀꯞꯅꯤꯡꯅ ꯁꯣꯜꯂꯤ꯫ ꯊꯥ ꯆꯤꯡꯂꯦꯝꯕ, ꯅꯪꯁꯨ ꯍꯥꯊꯨ ꯍꯦꯛꯇ ꯅꯨꯄꯤ ꯆꯦꯜꯂꯤ, ꯑꯩ ꯂꯩ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ꯫ ꯊꯕꯥꯗꯤ ꯃꯈꯥ ꯁꯝꯊꯔꯛꯂꯤ꯫ ꯋꯥꯡꯕꯤꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯂꯩꯔꯦꯌꯦ, ꯁꯦꯜ ꯅꯨꯡꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯄꯥꯏꯕ ꯃꯥꯜꯂꯤ꯫ ꯍꯥ? ꯋꯥꯡꯕꯤꯅ ꯆꯦꯜꯂꯤꯗꯣ ꯇꯥ ꯆꯤꯡꯂꯦꯝꯕꯗ ꯅꯠꯇ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯆꯤꯡꯂꯦꯝꯕꯗꯅꯣ, ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯅꯨꯄꯥꯗꯅꯤ ꯆꯦꯜꯂꯤꯗꯣ꯫ ꯃꯃꯥꯅ ꯉꯥꯡꯂꯛꯂꯤꯕꯗꯨ ꯇꯥꯕꯗ ꯂꯩꯔꯤꯛꯇꯤ ꯍꯔꯥꯎꯅ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯆꯣꯡꯂꯝꯃꯤ꯫ ꯏꯃꯥ, ꯅꯪ ꯍꯥꯏꯗꯣ ꯑꯁꯦꯡꯕꯩꯔꯣ? ꯏꯃꯥꯅ ꯉꯥꯡꯂꯤꯁꯦ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯗꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯑꯁ, ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ, ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯍꯩꯃꯥ, ꯅꯪꯅ ꯍꯔꯥꯎꯔꯤꯁꯤꯅ ꯀꯩꯗ ꯍꯔꯥꯎꯔꯤꯕ? ꯏꯃꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯈꯟꯕꯗ꯫ ꯌꯥꯔꯦ, ꯏꯃꯥꯗꯅꯦ ꯈꯟꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯁꯣꯝꯗꯅ ꯆꯤꯡꯂꯦꯝꯕ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ ꯁꯨꯠ ꯇꯧꯗꯨꯅ ꯀꯞꯂꯤ꯫
ꯅꯥꯀꯟꯗ ꯊꯣꯝꯕꯅ ꯀꯟꯅ ꯊꯦꯝꯃꯤ. ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯈꯔ ꯀꯞꯄꯗꯤ? ꯉꯔꯥꯡꯗꯅꯤ ꯃꯥ ꯑꯩ ꯍꯔꯥꯎ ꯍꯔꯥꯎ ꯎꯅꯩꯗꯣ. ꯉꯔꯥꯡ ꯎꯅꯔꯁꯨ ꯉꯁꯤ ꯆꯦꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯆꯦꯟꯈ꯭ꯔꯦ. ꯑꯩ ꯌꯥꯝ ꯆꯥꯛꯑꯦ. ꯑꯣ ꯈꯔ ꯆꯥꯛꯑꯗꯤ ꯌꯥꯔꯦ. ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯅ ꯀꯥꯏꯔꯤꯕ ꯊꯃꯣꯏꯁꯦ. ꯑꯣ ꯊꯃꯣꯏꯗꯣ ꯀꯥꯏꯃꯟꯈ꯭ꯔꯦ. ꯀꯥꯏꯕ ꯐꯅꯅꯕ ꯊꯃꯣꯏꯗꯣ ꯆꯦꯛꯁꯤꯟꯅ ꯃꯦꯟꯅꯅꯕ ꯑꯃ ꯊꯤꯔꯁꯤ. ꯀꯥꯏꯔꯤꯕ ꯊꯃꯣꯏꯁꯦ ꯀꯩꯗꯧꯅꯨꯡꯗ ꯁꯝꯖꯤꯟꯕ ꯌꯥꯔꯔꯣꯏꯗ. ꯊꯣꯏꯃꯥꯁꯨ ꯊꯣꯛꯂꯛꯄꯒ ꯃꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯇꯥꯆꯧ, ꯊꯃꯣꯏ ꯀꯥꯏꯔꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ? ꯆꯤꯡꯂꯦꯝꯕ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯂꯛꯇꯨꯅ, ꯍꯦ, ꯃꯁꯤꯃ ꯏꯌꯥꯎꯗ ꯌꯥꯎ, ꯆꯪꯉꯣ ꯏꯃꯨꯡꯗ. ꯑꯁ ꯑꯉꯥꯡꯗ ꯆꯩꯕꯤꯔꯨꯅꯨ ꯅꯨꯡꯉꯥꯏꯇꯦ. ꯊꯣꯏꯃꯥꯗꯤ ꯄꯦꯔꯤ ꯄꯦꯔꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤ. ꯊꯣꯝꯕ ꯊꯣꯏꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯊꯣꯏ, ꯅꯣꯏ ꯇꯥꯆꯧꯗ ꯉꯁꯤꯗꯤ ꯀꯩꯝꯇ ꯍꯥꯏꯔꯨꯅꯨꯀꯣ. ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯅꯪꯉꯣꯟꯗ ꯐꯨꯒꯦ ꯍꯥꯏꯖꯔꯛꯆꯅꯤ. ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯅꯣꯏ ꯇꯥꯆꯧꯒꯤ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯦ. ꯍꯥ? ꯑꯁꯦꯡꯕꯩꯔꯣ? ꯑꯁꯦꯡꯕꯅꯦ. ꯅꯨꯡꯉꯥꯏꯖꯩ. ꯅꯪꯗꯤ ꯀꯩꯒꯤ ꯅꯨꯡꯉꯥꯏꯔꯤꯕ? ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯩꯅꯤ ꯃꯥꯏ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯤꯗꯣ. ꯊꯣꯏꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯣꯝꯕꯗꯤ ꯍꯧꯈꯩ ꯅꯣꯛꯊꯣꯔꯛꯏ. ꯆꯤꯡꯂꯦꯝꯕꯗꯤ ꯁꯥꯎꯅ ꯃꯆꯜꯗ ꯌꯦꯡꯂꯤ. ꯑꯉꯥꯡ ꯅꯪ ꯉꯁꯤ ꯁꯣꯏꯔꯣꯏꯁꯦ. ꯊꯣꯝꯕ ꯅꯣꯛꯅ ꯅꯣꯛꯅ, ꯑꯉꯥꯡꯗꯨꯒ ꯇꯥꯏꯅꯕꯤꯔꯨꯔꯅꯨ. ꯆꯤꯡꯂꯦꯝꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯌꯥꯔꯦ, ꯅꯣꯏ ꯑꯅꯤ ꯅꯣꯛꯍꯧꯔꯣ, ꯑꯩ ꯆꯠꯂꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯊꯣꯝꯕꯁꯨ ꯊꯣꯏꯗ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯊꯣꯏ, ꯑꯩꯁꯨ ꯊꯣꯛꯑꯒꯦ, ꯅꯪꯁꯨ ꯂꯩꯍꯧꯔꯣ. ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯗꯣ ꯆꯦꯟꯊꯣꯛꯈꯤ. ꯊꯣꯏꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥꯒ ꯑꯣꯏꯔꯤ. ꯏꯔꯥꯡꯗꯤ ꯈꯔ ꯈꯔ ꯌꯥꯎꯖꯔꯛꯂꯕꯅꯤ. ꯊꯣꯝꯕꯅ ꯇꯧꯔꯤꯕ ꯏꯔꯥꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯜꯂꯤ ꯄꯣꯠꯅꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯝꯃꯤ. ꯂꯩꯔꯤꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯌꯤꯡꯕꯤꯗ ꯋꯥꯡꯕꯤ ꯆꯦꯟꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯖꯔꯝꯃꯤ. ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯦ ꯍꯥꯏꯕ, ꯇꯥ ꯆꯤꯡꯂꯦꯝꯕꯒ ꯃꯥꯒ ꯀꯥꯏꯅꯔꯦ ꯈꯟꯕꯗ. ꯑꯗꯨꯗꯤ ꯅꯪꯅ ꯅꯤꯡꯖꯕꯗꯣ ꯊꯨꯡꯉꯦꯅꯦ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯇꯥ ꯆꯤꯡꯂꯦꯝꯕꯒ ꯋꯥꯡꯕꯤꯒ ꯀꯩꯁꯨ ꯊꯨꯡꯅꯔꯣꯏꯅ. ꯅꯪꯅ ꯆꯤꯡꯂꯦꯝꯕꯁꯦ ꯄꯥꯝꯃꯟꯗꯅ ꯂꯥꯏꯅ ꯐꯥꯎ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯉꯤ. ꯑꯩꯅ ꯇꯥ ꯆꯤꯡꯂꯦꯝꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯩꯅꯤ. ꯅꯪ ꯉꯁꯤ ꯍꯔꯥꯎꯔꯤꯉꯩꯁꯤꯗꯅꯦ ꯀꯩꯅꯣꯝꯗꯤ ꯀꯣꯡꯕ ꯌꯥꯕꯅꯤ. ꯌꯥꯏꯅꯦ, ꯀꯣꯡꯈꯥꯏꯒꯦ. ꯑꯗꯨꯗꯤ ꯏꯅꯦ ꯄꯤꯁꯛꯀꯤ ꯄꯣꯛꯐꯝꯗꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯎꯁꯤ. ꯂꯥꯛꯑꯣ ꯆꯥꯎꯁꯦ ꯍꯧꯖꯤꯛ. ꯑꯅꯤꯗꯨ ꯄꯨꯟꯅ ꯄꯤꯁꯛꯀꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯆꯤꯡꯂꯦꯝꯕꯒ ꯊꯣꯝꯕꯒꯁꯨ ꯊꯦꯡꯅꯔꯝꯃꯤ. ꯂꯩꯔꯤꯛ ꯆꯤꯡꯂꯦꯝꯕꯗ ꯅꯣꯛꯁꯤꯟꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ. ꯇꯥ ꯆꯤꯡꯂꯦꯝꯕ, ꯋꯥꯡꯕꯤꯗꯣ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯌꯨ ꯆꯨꯝꯕ꯭ꯔꯣ? ꯆꯤꯡꯂꯦꯝꯕ ꯃꯃꯤꯠ ꯈꯥꯅ ꯂꯩꯔꯤꯛꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯆꯦꯟꯈ꯭ꯔꯦꯅꯦ. ꯂꯩꯀꯥꯏꯗꯅꯦ ꯋꯥ ꯋꯥ ꯂꯥꯎꯅꯔꯤ. ꯑꯩꯗꯤ ꯇꯥ ꯆꯤꯡꯂꯦꯝꯕꯒ ꯆꯦꯟꯕ ꯃꯥꯜꯂꯤꯅꯤ ꯉꯔꯥꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅꯍꯧꯕꯗꯨꯗ. ꯂꯩꯔꯤꯛꯀꯤ ꯗꯣꯡ ꯗꯣꯡ ꯉꯥꯡꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯌꯤꯡꯕꯤꯗꯤ ꯄꯥꯈꯠꯅ ꯂꯩꯔꯤꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯌꯥꯔꯦ. ꯍꯣꯏꯍꯦ. ꯑꯃꯨꯛꯁꯨ ꯆꯤꯡꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯑꯩꯅ ꯈꯪꯉꯕꯅꯤ, ꯇꯥ ꯆꯤꯡꯂꯦꯝꯕꯒ ꯋꯥꯡꯕꯤꯒ ꯊꯨꯡꯅꯔꯔꯣꯏ ꯍꯥꯏꯕꯁꯦ. ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯇꯨꯡ ꯍꯟꯅ ꯍꯟꯗꯨꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ. ꯆꯤꯡꯂꯦꯝꯕ ꯃꯥꯗꯤ ꯏꯀꯥꯏꯕꯒ ꯁꯥꯎꯅꯤꯡꯕꯒ ꯏꯄꯨꯟ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯦꯞꯍꯧꯔꯤ. ꯊꯣꯝꯕ ꯆꯠꯈ꯭ꯔꯤꯕ ꯂꯩꯔꯤꯛꯇ ꯌꯦꯡꯗꯨꯅ ꯍꯥꯏꯍꯧꯔꯤ. ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯄꯤꯛꯏ ꯃꯇꯤꯛ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯉꯤꯅꯦ. ꯉꯥꯡꯕꯅꯤ, ꯏꯄꯤꯛ ꯏꯄꯤꯛꯑꯗꯅ. ꯄꯤꯛꯆꯔꯁꯨ ꯔꯥꯁꯤꯗꯩ ꯀꯩꯗꯒꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ, ꯀꯨꯆꯨꯒ ꯉꯧꯔꯣꯛ ꯉꯧꯔꯒ. ꯅꯪꯒꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯑꯁꯦꯡꯕꯅꯤꯅꯦ, ꯅꯪꯉꯣꯟꯗ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯇꯥꯟꯅꯈꯤꯗꯥꯏꯅꯦ, ꯇꯥ ꯆꯤꯡꯂꯦꯝꯕ ꯇꯥ ꯆꯤꯡꯂꯦꯝꯕꯅ. ꯌꯥꯔꯦ, ꯇꯣꯛꯑꯦ. ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯅꯪꯒꯤ ꯊꯃꯣꯏ ꯑꯀꯥꯏꯕꯗꯣ ꯃꯦꯟꯁꯤꯜꯍꯜꯂꯣꯗꯅ. ꯃꯥꯅ ꯃꯦꯟꯁꯤꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩ ꯊꯃꯣꯏ ꯑꯗꯨꯝ ꯀꯥꯏꯖꯔꯒꯦ. ꯀꯥꯏꯌꯣ ꯀꯥꯏꯌꯣ, ꯅꯪꯗꯤ ꯑꯗꯨꯅ ꯄꯛꯆꯩ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯂꯝꯃꯤ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ. ꯂꯩꯔꯤꯛ ꯃꯥꯗꯤ ꯆꯤꯡꯂꯦꯝꯕꯒ ꯊꯦꯡꯅꯅꯕꯗ ꯍꯣꯠꯅꯔꯝꯃꯤ. ꯆꯤꯡꯂꯦꯝꯕꯗꯤ ꯂꯩꯔꯤꯛ ꯎꯕꯗ ꯁꯨꯛꯄ ꯂꯦꯞꯇ꯭ꯔꯤ. ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯂꯩꯔꯤꯛꯇꯨ ꯆꯤꯡꯂꯦꯝꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯊꯟꯇ ꯆꯪꯂꯛꯏ. ꯆꯤꯡꯂꯦꯝꯕ ꯃꯥꯁꯨ ꯃꯊꯟꯇ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯕꯅꯤ. ꯂꯩꯔꯤꯛ ꯆꯤꯡꯂꯦꯝꯕꯕꯨ ꯀꯧꯔꯛꯏ. ꯇꯥ ꯆꯤꯡꯂꯦꯝꯕ, ꯅꯊꯟꯇ ꯀꯩꯗꯣꯏꯅꯣ? ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕꯣ? ꯂꯥꯛꯑꯦ. ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ. ꯉꯥꯏꯈꯨꯑꯣ. ꯀꯩ ꯍꯥꯏꯗꯧ ꯋꯥꯠꯂꯤꯒꯦ? ꯇꯥ ꯆꯤꯡꯂꯦꯝꯕ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯁꯤ.
ꯆꯤꯡꯂꯦꯝꯕ ꯂꯥꯏꯔꯤꯛꯇ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯨꯡꯁꯤꯅꯕ ꯀꯥꯏꯅ ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯎꯔꯣ? ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯕꯨ ꯍꯩꯅꯗꯦ. ꯃꯇꯨꯡ ꯑꯩꯒꯤ ꯃꯥꯡꯗ ꯅꯁꯛꯇꯨ ꯎꯠꯂꯛꯀꯅꯨ, ꯈꯪꯉꯕ? ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯔꯤꯛ ꯃꯄꯤꯗꯨ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯏ. ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ. ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯔꯝꯗ ꯀꯞꯂꯒ ꯆꯦꯟꯈꯤꯔꯝꯃꯤ. ꯆꯤꯡꯂꯦꯝꯕꯁꯨ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯔꯤꯛ ꯃꯥꯁꯨ ꯆꯤꯡꯂꯦꯝꯕ ꯎꯕꯗ ꯊꯩ ꯊꯩꯗꯨꯅ ꯆꯠꯂꯝꯃꯤ. ꯆꯤꯡꯂꯦꯝꯕꯗꯤ ꯂꯩꯔꯤꯛꯅ ꯃꯥꯕꯨ ꯎꯕꯗ ꯊꯩ ꯊꯩꯗꯨꯅ ꯆꯠꯄꯁꯤ ꯎꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯅꯤ. ꯆꯤꯡꯂꯦꯝꯕ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ. ꯂꯩꯔꯤꯛꯀ ꯅꯨꯄꯥ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯃꯆꯤꯟꯗꯁꯨ ꯁꯥꯎꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ. ꯀꯅꯥ ꯅꯨꯄꯥꯅꯣ ꯃꯁꯤꯒꯤ ꯆꯥꯎ ꯍꯦꯟꯗꯕꯤꯁꯤꯅ ꯆꯠꯃꯤꯟꯅꯩꯁꯤꯅ? ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯂꯩꯔꯤꯛꯇ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ. ꯂꯩꯔꯤꯛꯁꯨ ꯆꯤꯡꯂꯦꯝꯕꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯈꯥꯅ ꯌꯦꯡꯂꯛꯄ ꯑꯗꯨ ꯎꯕꯗ ꯅꯨꯄꯥꯗꯨꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯆꯤꯡꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯔꯝꯃꯤ. ꯆꯤꯡꯂꯦꯝꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅ ꯂꯩꯔꯤꯛꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯆꯤꯡꯂꯦꯝꯕ ꯇꯨꯝꯕ ꯌꯥꯗ ꯑꯃꯗ ꯑꯃꯨꯛ ꯆꯦꯞ ꯇꯧꯗꯨꯅ ꯂꯩꯔꯤ. ꯉꯁꯥꯏ ꯂꯩꯔꯤꯛꯀ ꯅꯨꯄꯥ ꯑꯃꯒ ꯆꯠꯈꯤꯕ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯑꯩꯉꯣꯟꯗ ꯀꯥꯏꯍꯧꯔꯝꯃꯒ ꯑꯇꯣꯞꯄ ꯍꯦꯛ ꯀꯣꯏꯈ꯭ꯔꯕ? ꯅꯦꯝꯃꯤꯉꯩ ꯃꯊꯛꯇꯨꯗ ꯍꯦꯟꯅ ꯅꯦꯝꯍꯟꯒꯗꯕꯅꯤ ꯌꯦꯡꯉꯨ. ꯉꯥꯏꯍꯥꯛꯇꯤ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯔꯝꯂꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯆꯤꯡꯂꯦꯝꯕ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯊꯕꯛꯀ ꯆꯠꯇꯕ ꯃꯈꯩ ꯂꯩꯔꯤꯛꯄꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ. ꯂꯩꯔꯤꯛ ꯃꯥꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯂꯝꯗꯦ. ꯆꯤꯡꯂꯦꯝꯕ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯅꯨꯡ ꯆꯥꯔꯕ ꯃꯇꯨꯡꯗ ꯂꯩꯔꯤꯛꯈꯣꯏꯒꯤ ꯊꯣꯡꯒꯥꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ. ꯃꯥꯅ ꯂꯥꯛꯄꯒ ꯂꯩꯔꯤꯛꯁꯨ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯎꯕꯗ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯅ ꯂꯩꯔꯤꯛꯀꯤ ꯃꯅꯥꯛꯇ ꯐꯤꯡꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ. ꯂꯩꯔꯤꯛ ꯃꯥꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ. ꯂꯩꯔꯤꯛꯇꯤ ꯆꯤꯡꯂꯦꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯈꯪꯂꯛ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯊꯥ ꯆꯤꯡꯂꯦꯝꯕ, ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ, ꯃꯤ ꯎꯅꯤꯌꯦ. ꯆꯤꯡꯂꯦꯝꯕꯁꯨ ꯂꯩꯔꯤꯛꯀꯤ ꯄꯥꯏꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯔꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯥ ꯅꯍꯥꯒ ꯒꯦꯒꯥ ꯒꯦꯒꯥ ꯇꯧꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯅꯪ? ꯂꯩꯔꯤꯛꯁꯨ ꯁꯥꯎꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ. ꯄꯥꯝꯃꯦ, ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ. ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ ꯌꯥꯝ ꯊꯨꯅ. ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯍꯥꯏꯗꯣꯏꯕ? ꯍꯥꯏꯔꯣꯏ. ꯅꯪ ꯍꯥꯏꯔꯣꯏ? ꯍꯥꯏꯔꯣꯏꯌꯦ ꯑꯩꯗꯤ. ꯅꯪ ꯑꯩꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯆꯤꯡꯂꯦꯝꯕ ꯈꯪꯂꯥꯎ ꯂꯥꯎꯅ ꯅꯋꯥ ꯑꯣꯏꯔꯛꯇꯣꯏꯕ, ꯈꯪꯉꯕ? ꯇꯥ ꯆꯤꯡꯂꯦꯝꯕ, ꯑꯉꯥꯎ ꯑꯐꯩꯒꯤ ꯇꯥꯏꯞꯇ ꯂꯥꯎꯀꯅꯨ, ꯍꯩꯅꯗꯦ. ꯐꯔꯦ ꯍꯩꯅꯗ꯭ꯔꯕꯅꯤꯅ. ꯅꯪ ꯉꯁꯤꯗꯤꯅꯦ ꯑꯩꯅ ꯐꯥꯔꯗꯕꯅꯤ. ꯍꯥꯌꯨ, ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ. ꯃꯤꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯁꯦ ꯐꯥꯒꯅꯤ ꯀꯥꯏꯅ ꯌꯥꯝ ꯍꯩꯅꯗꯦ. ꯐꯩ ꯐꯩ, ꯍꯩꯅꯗ꯭ꯔꯕꯅꯤꯅ ꯐꯥꯕ ꯇꯥꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯛꯀꯤ ꯃꯈꯨꯠꯇꯨ ꯐꯥꯔꯝꯃꯤ. ꯂꯩꯔꯤꯛꯁꯨ ꯁꯥꯎꯅ ꯇꯥ ꯆꯤꯡꯂꯦꯝꯕ, ꯑꯩꯕꯨ ꯅꯨꯄꯤꯅꯤꯅ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯨ. ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯗ꯭ꯔꯤꯉꯩꯗꯅꯦ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ. ꯊꯥꯗꯣꯛꯑꯣꯏ, ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯏ. ꯂꯩꯔꯤꯛ ꯍꯟꯗꯛꯇꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯇꯥ ꯆꯤꯡꯂꯦꯝꯕ, ꯑꯩꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯏꯀꯥꯏꯕ ꯄꯤꯔꯅꯨ. ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ, ꯑꯩ ꯆꯠꯂꯒꯦ. ꯆꯤꯡꯂꯦꯝꯕ ꯃꯈꯨꯠ ꯑꯗꯨ ꯍꯦꯟꯅ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯂꯩꯔꯤꯛ, ꯑꯩ ꯅꯪꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯕ ꯅꯠꯇꯦ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ. ꯅꯪꯉꯣꯟꯗ ꯉꯥꯡꯂꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅꯇ ꯂꯩꯔꯛꯄꯅꯤ. ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯒꯅꯨ. ꯆꯤꯡꯂꯦꯝꯕꯒꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯔꯤꯛꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯤ. ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯝꯃꯤ. ꯆꯤꯡꯂꯦꯝꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯅꯪ ꯑꯩꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕꯣ? ꯂꯩꯔꯤꯛ ꯀꯞꯅꯣꯛ ꯇꯧꯅ ꯍꯥꯏꯔꯛꯏ. ꯅꯨꯡꯁꯤ, ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯅ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯇꯥ ꯆꯤꯡꯂꯦꯝꯕꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯤ. ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ. ꯇꯥ ꯆꯤꯡꯂꯦꯝꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯕꯗ. ꯆꯤꯡꯂꯦꯝꯕꯁꯨ ꯂꯩꯔꯤꯛꯀꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ. ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ. ꯆꯤꯡꯂꯦꯝꯕ ꯂꯩꯔꯤꯛꯄꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ. ꯊꯣꯏꯗꯤ ꯃꯕꯨꯡꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯑꯁꯤꯗ ꯄꯪꯍꯥꯗ ꯍꯔꯥꯎꯈ꯭ꯔꯦ. ꯃꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯆꯤꯔꯣꯜ ꯇꯧꯔꯤ. ꯇꯥꯆꯧ, ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯑꯩꯉꯣꯟꯗ ꯄꯤꯛꯑꯦ ꯄꯤꯛꯑꯦ ꯍꯥꯏꯕꯒꯤ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯑꯄꯤꯛꯄ ꯑꯃ ꯐꯪꯉꯦ, ꯅꯨꯡꯉꯥꯏꯖꯩ. ꯑꯃꯨꯛꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯄꯤꯛꯑꯁꯨ ꯏꯅꯝꯃꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯇꯥꯆꯧ. ꯑꯗꯨꯕꯨꯗꯤ ꯅꯕꯨꯡꯅ ꯈꯟꯕꯅꯤꯗꯅ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯁꯨ ꯂꯩꯔꯤꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ. ꯂꯩꯔꯤꯛ ꯃꯧ ꯑꯅꯧꯕꯤ ꯑꯃꯒꯤ ꯐꯤꯖꯣꯜꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯆꯤꯡꯂꯦꯝꯕ ꯂꯩꯔꯤꯛꯀꯤ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ.
ꯑꯩꯈꯣꯏ ꯑꯄꯤꯛꯄꯤꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯔꯝꯃꯤ꯫ ꯂꯩꯔꯤꯛ ꯃꯆꯤꯜꯗꯣ ꯄꯣꯝꯊꯣꯛꯇꯨꯅ ꯑꯩꯁꯦ ꯄꯤꯛꯑꯦ ꯄꯤꯛꯑꯦ ꯑꯗꯨꯝ ꯍꯥꯏ ꯍꯧꯖꯤꯛꯐꯥꯎ꯫ ꯑꯦ ꯄꯤꯛꯑꯕꯨꯗꯤ ꯄꯤꯛꯑꯦ ꯍꯥꯏꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯄꯤꯛꯑꯗꯤꯅꯦ ꯑꯋꯥꯡꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧ ꯌꯥꯗ꯭ꯔꯣ? ꯑꯋꯥꯡꯕꯤ ꯅꯨꯄꯤꯒ ꯄꯥꯝꯗ꯭ꯔꯦ ꯑꯩꯒꯤꯗꯤꯅꯦ ꯑꯄꯤꯛꯄ ꯅꯪꯅ ꯑꯗꯨꯝ ꯌꯥꯖꯔꯦ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯂꯩꯔꯤꯛꯀꯤ ꯃꯈꯨꯠꯇꯨ ꯅꯨꯡꯁꯤꯅ ꯄꯥꯏꯔꯝꯃꯤ꯫ ꯂꯩꯔꯤꯛ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯏ꯫ ꯑꯩꯅ ꯈꯪꯉꯕꯅꯤ ꯅꯍꯥꯟꯋꯥꯏꯗꯒꯤ ꯍꯧꯅ ꯑꯄꯤꯛꯄ ꯅꯨꯄꯤꯗꯤ ꯑꯋꯥꯡꯕ ꯅꯨꯄꯥꯒꯤꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯂꯝꯃꯤ꯫